ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯀꯔꯕꯥꯔ ꯆꯥꯎꯅ ꯇꯧꯕ ꯃꯅꯤꯍꯥꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯊꯥꯏꯅ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯦꯜ ꯊꯨꯝ ꯋꯥꯠꯇꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯃꯤꯅ ꯕꯦꯕꯥꯔ ꯇꯧꯅꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥ ꯀꯨꯟꯖꯣꯅ ꯃꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯂꯣꯟꯕ ꯆꯠꯄꯗ ꯃꯥꯕꯨꯁꯨ ꯍꯦꯛ ꯍꯦꯛ ꯄꯨꯗꯨꯅ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯂꯝꯕꯤꯗ ꯐꯖꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯗꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯄꯥꯅ ꯃꯥꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯀꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯛꯈꯤ꯫ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯗꯨ ꯃꯄꯥ ꯀꯨꯟꯖꯣꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯃꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯄꯥꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯊꯔꯝꯃꯤ꯫ ꯃꯅꯤꯍꯥꯔ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯂꯝꯗꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯏꯕꯅ ꯃꯤ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯥꯊꯦꯡꯅꯕ, ꯋꯥ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯅꯤꯍꯥꯔꯒꯤ ꯃꯄꯥ ꯀꯨꯟꯖꯣꯅ ꯃꯅꯤꯍꯥꯔꯗ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯅꯤꯍꯥꯔ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦꯍꯦ." ꯃꯅꯤꯍꯥꯔ ꯃꯄꯥꯅ ꯀꯧꯕꯗꯨ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ꯫ "ꯕꯥꯕꯥ, ꯀꯩ ꯇꯧꯔꯒꯦ ꯅꯆꯥꯕꯨ ꯀꯧꯔꯤꯕꯕꯣ?" "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯪ ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯁꯤꯅꯦꯍꯦ." "ꯕꯥꯕꯥ, ꯀꯔꯤ ꯀꯔꯝꯕ ꯋꯥꯅꯣ ꯕꯥꯕꯥꯅ ꯅꯆꯥꯒ ꯁꯥꯟꯅꯅꯤꯡꯂꯤꯕꯁꯦ? ꯍꯟꯗꯛ ꯅꯆꯥꯅ ꯃꯄꯥꯟꯗ ꯊꯥꯔꯨꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯔꯝꯗꯔ?" "ꯏꯍꯦ, ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯀꯔꯕꯥꯔꯒꯤ ꯋꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯏꯄꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯅꯤ꯫ ꯅꯪꯕꯨ ꯏꯄꯥꯁꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯧ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯎ ꯌꯥꯗ꯭ꯔꯤꯕ ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯈꯪꯅꯖꯕꯒ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯔꯣꯅꯦꯍꯦ." "ꯕꯥꯕꯥ, ꯑꯩꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇꯦꯗ꯫ ꯑꯗꯣ ꯕꯥꯕꯥ, ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯄꯥ ꯏꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯕꯨ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ? ꯕꯥꯕꯥ, ꯅꯃꯧ ꯂꯩꯇ꯭ꯔꯕꯁꯨ ꯅꯆꯥꯅꯄꯥꯕꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯅꯤꯌꯦ." "ꯕꯨꯡꯉꯣ, ꯏꯆꯥꯅ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯏꯆꯥꯅ ꯇꯧꯕ ꯁꯦꯕꯥ ꯏꯄꯥꯅ ꯄꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯏꯃꯧꯅ ꯇꯧꯕ ꯁꯦꯕꯥꯒꯗꯤ ꯃꯥꯟꯅꯗꯦꯅꯦꯍꯦ꯫ ꯌꯦꯡꯉꯨ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯏꯄꯥꯅ ꯅꯪꯕꯨ ꯅꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯗ ꯀꯌꯥꯗ ꯋꯥꯔꯛꯄ, ꯃꯗꯣ ꯅꯃꯥ ꯂꯩꯔꯝꯂꯕꯗꯤ ꯅꯪꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯤ ꯂꯩꯇꯕ ꯑꯁꯦ ꯏꯃꯨꯡ ꯑꯁꯦ ꯏꯍꯣ ꯍꯣꯗꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯃꯧ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯌꯨꯝ ꯑꯁꯤꯗ ꯏꯃꯣꯏꯅꯨ ꯏꯃꯥ ꯆꯪꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯧꯅ ꯌꯨꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥꯅ ꯌꯨꯝ ꯀꯣꯏꯕꯗꯒꯤꯗꯤ ꯅꯨꯄꯤꯅ ꯀꯣꯏꯕꯅ ꯃꯆꯨ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯒꯅꯤ? ꯏꯄꯥꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯏꯆꯥꯅ ꯄꯥꯝꯖꯅ ꯂꯧꯔꯛꯄ ꯏꯃꯧ ꯑꯗꯣ ꯏꯄꯥꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯒꯅꯤ." "ꯕꯥꯕꯥ, ꯌꯥꯔꯦꯁꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯅꯨ꯫ ꯅꯆꯥꯅꯄꯥꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯩꯕ ꯅꯨꯄꯤ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯉꯒꯦ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯅꯤꯍꯥꯔꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯕꯤꯔꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯥꯕꯨ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯆꯠꯅꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯅꯤꯍꯥꯔꯅ ꯃꯄꯥ ꯀꯨꯟꯖꯣꯕꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯕ ꯂꯣꯏꯔꯒ ꯕꯤꯔ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗꯒꯤꯗꯤ ꯕꯤꯔꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯄꯨ ꯑꯣꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯃꯍꯥꯛꯄꯨ ꯄꯨꯁꯤꯟꯕꯤꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯇꯥꯎ, ꯉꯁꯥꯏꯅ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯂꯥꯛꯇꯕꯗꯨꯗ ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯆꯥꯛꯁꯤ ꯆꯥꯅꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯈꯔ ꯉꯟꯅ ꯂꯥꯛꯅꯅꯕ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯕꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯏꯇꯥꯎ, ꯅꯪꯁꯨ ꯄꯥꯕꯗꯣ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯕꯅ ꯐꯔꯕꯅꯤ꯫ ꯑꯍꯜ ꯑꯗꯣ ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯂꯤꯉꯩꯗ ꯌꯨꯝꯗ ꯃꯊꯟꯇ ꯊꯝꯂꯝꯕ ꯑꯗꯣ ꯇꯨꯡꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤꯀꯣ." "ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯤ." "ꯍꯦꯔꯥ, ꯅꯨꯄꯤꯒꯤꯕꯨ ꯏꯇꯥꯎꯅ ꯄꯥꯝꯃꯦꯗ ꯍꯥꯏꯌꯨ, ꯑꯩ ꯍꯦꯛꯇ ꯉꯥꯡꯅꯒꯦ." ꯃꯇꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯅꯤꯍꯥꯔꯅ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯁꯤꯜꯂꯥꯡꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯤꯍꯥꯔ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯤꯔꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯅ ꯊꯥꯖ ꯀꯧꯏ ꯍꯥꯏꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯝꯃꯤ꯫
ꯊꯥꯖ ꯑꯃꯗꯤ ꯃꯅꯤꯍꯥꯔ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯤꯍꯥꯔꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯥꯖꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯧ ꯑꯁꯤꯗꯒꯤ ꯃꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯊꯥꯖꯅ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ꯫ ꯃꯅꯤꯍꯥꯔ ꯃꯌꯨꯝꯗ ꯌꯧꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯛꯈꯤ꯫ ꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ, "ꯕꯥꯕꯥ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ." "ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯕꯣ?" "ꯕꯥꯕꯥ, ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯤꯔꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛ ꯂꯩꯍꯧꯏ꯫ ꯃꯗꯣ ꯅꯆꯥꯅ ꯉꯁꯤ ꯈꯛꯇꯪ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯕꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ꯫ ꯑꯗꯣ ꯌꯥꯔꯒꯗꯤ ꯄꯥꯕꯅ ꯈꯔ ꯍꯥꯏꯅꯕꯤꯌꯨꯕ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯇꯥꯎꯒꯤ ꯃꯆꯟꯅꯨꯄꯤꯅꯤꯅ ꯈꯔ ꯐꯖꯗꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯅ ꯑꯍꯜ ꯈꯔ ꯄꯨꯔꯒ ꯍꯥꯏꯅꯕ ꯑꯃꯨꯛꯇ ꯆꯠꯄꯤꯌꯨ." ꯀꯨꯟꯖꯣꯝ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, "ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯗꯤ ꯏꯄꯥ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯍꯥꯏꯅꯔꯨꯒꯦꯅꯦꯍꯦ꯫ ꯍꯦꯔꯥ, ꯃꯣꯏꯅꯁꯨ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯗ꯫ ꯑꯗꯣ ꯏꯃꯧꯗꯨꯕꯨ ꯃꯁꯛꯀꯗꯤ ꯐꯖꯕ꯭ꯔꯣ?" "ꯑꯁ ꯕꯥꯕꯥ, ꯃꯁꯛꯀꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯗ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯗꯤ ꯂꯣꯏꯅꯃꯛ ꯂꯩꯍꯧꯔꯤ꯫ ꯊꯥꯏꯅꯉꯩꯒꯤ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯒ ꯍꯥꯏꯅꯕꯗꯣ, ꯃꯗꯨ ꯎꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯗꯕ ꯄꯣꯠꯅꯤ." ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯟꯖꯣꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯥꯖꯒꯤ ꯃꯌꯨꯝꯗ ꯊꯥꯖꯕꯨ ꯍꯥꯏꯅꯕ ꯆꯠꯂꯝꯃꯤ꯫ ꯊꯥꯖꯒꯤ ꯏꯃꯨꯡꯅꯁꯨ ꯃꯈꯣꯏꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯊꯥꯖꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯕꯤꯔꯁꯨ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯅꯤꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯂꯦꯞꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯨꯟꯖꯣ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯅꯤꯍꯥꯔꯁꯨ ꯃꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯪꯁꯤꯟꯗꯨꯅ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯕꯥꯕꯥ, ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯛꯑꯒꯦ?" "ꯍꯥꯏ ꯊꯤꯗ, ꯃꯁꯤꯗꯤ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯃꯈꯣꯏꯗꯤ ꯅꯪꯉꯣꯟꯗ ꯏꯃꯧ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯊꯥꯖꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯅꯗꯨꯅ ꯂꯨꯍꯣꯡꯕ ꯇꯥꯔꯦ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯅꯤꯍꯥꯔꯗꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯥꯖꯒꯗꯤ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯔꯁꯨ ꯃꯅꯤꯍꯥꯔꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯍꯥꯔ ꯕꯤꯔꯕꯨ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯕꯤꯔꯅ ꯃꯍꯥꯛꯄꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯗꯥꯏꯗꯅꯣ ꯆꯦꯟꯗꯣꯏ ꯇꯧꯏꯗꯨꯕꯣ? ꯉꯥꯏꯈꯣꯅꯦ, ꯆꯦꯟꯈꯤꯅꯨꯅꯦ." "ꯑꯁ ꯏꯇꯥꯎ, ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯋꯥ ꯂꯣꯠꯂꯤꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯆꯜꯁꯦ ꯅꯪꯉꯣꯟꯗ ꯊꯥꯖꯅꯤꯡꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯈꯪꯅꯖꯕꯒ ꯂꯩꯔꯝꯃꯗꯤ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯕꯥꯏꯒ ꯀꯧꯕ ꯇꯥꯕꯅꯤꯅꯦ." "ꯍꯣꯏ, ꯀꯧꯕ ꯇꯥꯔꯦꯗꯅ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯍꯥꯔꯁꯨ ꯕꯤꯔꯗ ꯏꯀꯥꯏꯕ ꯐꯔꯤ꯫ ꯃꯥꯅ ꯊꯥꯖꯕꯨ ꯑꯃꯨꯛꯇꯪ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯎꯅꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯔꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯖꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ ꯃꯀꯨꯕꯣꯛꯀꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯀꯨꯟꯖꯣꯅꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯦꯕꯥꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯀꯨꯟꯖꯣꯅꯁꯨ ꯃꯆꯥꯅꯨꯄꯥꯗꯒꯤꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯦꯃꯥ, ꯊꯥꯖ, ꯏꯃꯧꯒꯤ ꯁꯦꯕꯥꯗ ꯏꯀꯨ ꯄꯦꯜꯂꯦꯅꯦꯍꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯀꯌꯥꯗ ꯐꯔꯤꯕꯅꯣ." "ꯕꯥꯕꯥ, ꯁꯤꯗꯤ ꯅꯃꯧ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯕꯥꯕꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯈꯤꯗꯣꯏꯅꯤ ꯑꯩꯗꯤ." ꯑꯁꯨꯝꯅ ꯊꯥꯖꯅꯁꯨ ꯃꯀꯨꯕꯣꯛꯄꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥꯒꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯅꯤꯍꯥꯔꯗꯤ ꯃꯌꯨꯝꯗ ꯂꯩꯕꯒꯤ ꯃꯇꯝꯒ ꯐꯪꯂꯝꯗꯦ꯫ ꯂꯨꯍꯣꯡꯕ ꯊꯥ 3 ꯍꯦꯛ ꯐꯥꯔꯛꯄꯒ ꯊꯥꯖ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯕꯨ ꯌꯨꯝꯗ ꯊꯅꯝꯂꯒ ꯃꯥꯗꯤ ꯊꯕꯛꯀꯤ ꯆꯠꯇꯕ ꯌꯥꯗꯕꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯊꯥ ꯑꯃꯃꯨꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯃꯄꯥ ꯀꯨꯟꯖꯣ ꯑꯃꯗꯤ ꯊꯥꯖꯗꯁꯨ ꯍꯥꯏꯔꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ,
ꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯠꯇ꯭ꯔꯕꯗꯤ ꯏꯌꯥꯃꯛ ꯍꯦꯛ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ. ꯅꯪꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯏꯃꯧ ꯑꯁꯤꯕꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯧꯔꯣꯏꯗ꯭ꯔꯅꯦ? ꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯧꯒꯗ꯭ꯔꯗꯣ? ꯄꯥꯕ, ꯑꯩꯁꯨ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤ ꯑꯃ ꯊꯥꯅꯅꯕ ꯇꯧꯕꯅꯤ. ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯄꯣꯠ ꯑꯆꯧꯕꯅꯤꯅ ꯐꯖꯅ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ. ꯑꯗꯨꯅꯅꯦ ꯄꯥꯕ. ꯑꯗꯨꯗꯤ ꯅꯪ ꯏꯃꯧꯁꯦ ꯄꯨꯔꯒ ꯆꯠꯃꯤꯟꯅꯔꯣꯗꯅ. ꯄꯥꯕ, ꯑꯩꯗꯤ ꯆꯠꯂꯣꯏꯗ. ꯅꯃꯧꯗꯤ ꯌꯨꯝꯁꯤꯗ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯍꯧꯒꯦ. ꯑꯩꯅ ꯆꯠꯈ꯭ꯔꯒ ꯄꯥꯕ ꯅꯊꯟꯗ ꯊꯅꯝꯕꯗꯣ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨꯒ ꯇꯥꯃꯣꯁꯨ ꯊꯕꯛꯇꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯅ ꯑꯗꯨꯝ ꯆꯠꯄꯤꯔꯣ. ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯖꯍꯧꯔꯒꯦ. ꯀꯨꯟꯖꯣꯅꯗꯤ ꯃꯃꯧ ꯑꯁꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯃꯅꯤꯍꯥꯔꯒ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯖꯅ ꯌꯥꯔꯝꯗꯦ. ꯃꯅꯤꯍꯥꯔꯁꯨ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯊꯥꯖ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯄꯤꯖꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯝꯃꯤ. ꯃꯅꯤꯍꯥꯔꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯃꯅꯤꯍꯥꯔ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛꯀꯤꯗꯃꯛ ꯆꯠꯈ꯭ꯔꯦ. ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯑꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥꯎꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯝꯃꯤ. ꯃꯅꯤꯍꯥꯔꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯃꯆꯥ ꯑꯣꯏꯔꯦ ꯈꯪꯖꯔꯝꯃꯤ. ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯁꯨ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯊꯥꯖꯒꯤ ꯄꯥꯎꯁꯦ ताबदा मनिहार मयुमदा यामना हलकनिंगलमी नुंसिरबी मागी नुपीबु मथादा चेतना कोंजदुना हराउबा असिबु फोंदोकचनिंगलमी अदुगा कुंजोसु पाउसे ताबदा यामना हराउरमी ममिता मसुगादु उबा फंगजरनी खनबदा महाक्ति नुंगाइबगी इपाक अमदा ताउदुना लेखिरमी अदुगा महाकना कैथेलदा चतुना ममौगिनी हाइना सेम कोमला हैरा अमदि अचापोट कया अमा लेबिरमी अदुगा लंबीदा थेंगनबा ममानबा सिंगदसु मागी मसु फंगदौरे हाइना हराउना पाव असिबु तमजरमी कुंजोगी ममानबा सिंगदि नहाना मसु कया अमा लेख्रे मदु उबदा कुंजोना मागिसु मसु अमा फंगजरबदि हाइना खनखिबनी अदुबु हौजिक्ति मसु अदु फंगलनी खनबदा यामना पेंजरमी कुंजो मयुम यौरगा ममौ नुपीबु कौथोक्तुना हैरा सिंग अदु पिरमी अदुगा वा खरसु हाइरमी इमौ इबेमा नंग हौजिक्तिने थबक अमत्ता तौबा यादेको इपानने थबक सुननबा नुपी अमा हाइरमलबनी हयेंगदगिदि नुपी अदुसु युमदा लाक्तुना नंगी नतेंग पांगलदबन अदो इबुंगोदुबु थोक्लकपगी वागा अमत्ता हाइरक्तब्रा बाबा थोरकपगी वादे हाइरक्त्रि अदो मासु यारिबा मखै थुना लाक्नबा तौगे हाइना हाइरे ओ फरे फरे इमौसिदि मासु थबक लोइरगा मराइना थोकजरकलनिदा इमौ इबेमा हौजिक इपाना लेरकपा हैरादो लोइबगा इपादा अमु हाइरो नंगी चानिंगबदो इपादा लोइना हाइरो इपाना लोइना लेगनी चंगो चंगो पोथा जरूर थाजसु होय हाइदुना इमुंगदा हाइसिंग अदु पुसिंदुना चंखि नोंमा थाजगी ममा मपा अमदि मबुंगबीरा होइसु पावसि ताबदा थाजगी मनाक्ता लाक्लमी कुंजोना मखोय उबदा हराउना कौसिंदुना इमुंगदा फमहलगा मसु फंगदौरे हाइना यामना नुंगाइना पाव तमजरमी थाजसु ममा मपा लाक्पा अदुदा यामना नुंगाइजरमी अदुगा मखोय मयाम पुन्ना वारी सानदुना लेरमी मतमदि असुम हौखिबना हौजिक्ति थाजदो था 8 लोम सुजिलक्लमी नोंमा नुंथिलगी मतम अदुवाइदा इखंग खंगौदना मनिहार मयुमदा हलक्लमी मतम अदुदा कुंजो मांगोलदा फमदुना लेरमबनी मचानुपाना युमदा हलक्पदो उबदा हराउना हंगजरमी इबुंगो नंग लाकनी हाइरदि हाना खरंगना पाव अदु पिरकपा यादब्रो बाबा आई थबक हेक लोइबगा अदुम लाअबनी अदुना आई पाव पिबगा नंग्रे फरे फरे इचा लाक्लबनिना इपा इमुंगदगी मै लौथोकलुखिगेको ngahak leiram kunjo imungdagi mai lauthoktuna machada mai oklami aduga maniharna mapada amu hanglami adu baba namaudi magi kada potharumgani aduga ni bunga imause thabak tawhanba yade aina thabak sunanaba nupi ama kauraga suhallaban haujikti nang laklabanina
Nangna imaubu fazana senauko. Hoi baba. Ase haiduna Maniharna magi kada yamna thunamak changlaklami. Aduga thajadi mahaki phamung aduda ningaidana tumduna leirami. Maniharna thajana nungaina tumlibadu ubada magi tumba adu kaikiba tare khanduna tuminna ka aduda changlaklami. Adubu mahaki khunguki makhol aduna thaja adu tumlambadagi hawalaklami. Mana hawgalakpada mapuroiba leiramba aduda yamna haraujarami. Aduga machagi maramda wari nungai kaya amasu sanarami. Matamna asum haukibana haujikti thajagi angang unabagi matam adusu oiraklami. Yumadugi mapandana kunjo Manihar amadi thajagi mapung bira mama mapa singaiduna leirami. Ngaihak leiraba matungda maibi amana angang nupa ama phangjare haina puthoraklami. Angang adubu ubada mapanda leiramba makhoi mayam adu yamna haraunarami. Manihar macha nupa adu ubada yamna harauna pamjarami. Aduga kunjosu masunupa adu uraga pena nokjarami. Maniharna maibi aduda amu thajadi karisu tawdabra haina hanglami. Maibi adunasu thaja karisu tawdre ngaihak pothaduna leihori haina khumlami. Masitabada makhoi mayam adu yamna haraunarami. Ngaihak leiraga thajasu wakhal tarakladuna machanupa adubu yenghalami. Thaja machanupa adubu yamna nungshirami. Matam khara leiraba matungda makhoigi nungshiraba machanupa ama phangjabagi chaklena masilami. Makhoi lekai aduda leiba mipum khudingba baton tawrami. Aduga machanupagi mingna yohenba kaurami. Numit aduda lakliba miyam aduna Maniharna siliba chaklena do yamna hauna amadi penna chanarami. Lakliba mipum khudingmaknaso macha adubu afaba mangol kaya ama pibirami. Asumna kunjogi yum ado harauba nungaibana pungthan thalami. Mapung pharami. Kunjo masunupa aduga sanaduna talairami. Haujikti yohenba chatpa ngamlakle. Mapuga nungtigi sanaminaba asi angang aduna yamna nungaizarami. Kunjonasu masubu yamna nungshirami. Makhoi anigi mataw asida Manihar amadi thajanasu pena yengjarami. Aduga Maniharna mapada hairami. Baba, nasado wabana loirani. Nonganbadagina angang asiga adum sanar leredi. Baba ki hakjang adu yaroi. Aduna khara pothabi. Namong nupi amuk senajarani. Kaishu wadeda. Isuga sanabase aigidi hakjang sajil. Masina aigi isa phagadawribani nehe. Asumna matam khara leiraba matungda kunjo ikhang khanghaudana masa adu naba haurakhi. Mana naba aduda Manihar amadi thaja yamna pakhatlami. Maiba maibi kaya kauduna yenghalami hidak kaya pijarami. Adubu masa adu ifat fagatlamde. Maniharna mapa adu phagalaktraba aduda mapangi leibakta puduna layingnaba haina tawrami. Adubu kunjona machada sumna hairami. Ipagi bungo. Ipa miramda chatpa pamdre. Ipa sirabasu namaga aigana leiramba yummasida sijaki. Nakoi ipagi dama karisu wagana. Ipagi matam oshilakpanani. Mibu asum hinduna leibadi yadabanina. Nangshu, aisu. Aikhoi mipum khudingba loina nongmadi sikigadaba ngaktani. Adunane nang ipagidama karisu wakhal nungaitaba tawganu. Manihar mapagi wado tabada mamita ira chelami. Adubu karisu tawdaba saduna haizarami. Baba, adumna khanganu. Baba kaisu tawrui. Haujikti maiba maibi afa afaba mayam ama leire. Aduna bababu makhoigi manakta puraga yenghanbada babagi anaba ase soidana pharadoini. Thajasu mamiktagi mapido naithoklaga makuda asumna hairami. Baba, namawai khoibu nungsidraba. Baba na karige khoibu thadoktuna chatoino. Baba, kaisu tawrui wakhal nungaitaba khanbigano. Kunjo mamong nupi thajasi kappe haiba khanglami. Kunjo na magi pikliba masu nupa yohenbada nungsina yengjarami aduga kapna hairai. Pupugi isu thoiba. Pupudi isuga kuina sanaminaba phanglaroido. Pupudi ne isubu karamna thadoktuna chatkani. Ase haiduna kunjo masubu konduna kapjarami. Manihar amadi thaja mapagi mataw aduda khangba ngamlamde. Aduna makhoi anisu higna kaplami. Maniharna lamgi hairaba maiba kaya kauduna mapabu yenghanba leplamde. Aduga thajana sumakugi seba ningthina tawrami. Nongma kunjona machanupa Manihar amadi mamau thajabo
ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯀꯨ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯁꯦꯕꯥ ꯑꯁꯤꯅ ꯏꯀꯨꯗꯤ ꯁꯤꯔꯕꯁꯨ ꯆꯪꯅ ꯁꯔꯒ ꯀꯥꯔꯒꯅꯤ." ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯃꯅꯤꯍꯥꯔꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯀꯣ꯫ ꯅꯈꯣꯏ ꯈꯟꯅ ꯆꯩꯅꯕ ꯇꯧꯒꯅꯨ꯫ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯐꯖꯅ ꯀꯣꯟꯗꯨꯅ ꯂꯩꯃꯤꯟꯅꯧ." ꯀꯨꯟꯖꯣ ꯃꯁꯨꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ "ꯏꯁꯨꯊꯣꯏꯕ, ꯅꯪ ꯅꯃꯥꯅ ꯍꯥꯏꯕꯗ ꯏꯜꯂꯨ꯫ ꯄꯨꯄꯨꯗꯤ ꯅꯕꯣꯛꯀꯤ ꯅꯥꯛꯇ ꯆꯠꯂꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯂꯒ ꯀꯨꯟꯖꯣ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯅꯤꯍꯥꯔ ꯑꯃꯗꯤ ꯊꯥꯖ ꯃꯄꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯄꯥꯕꯨ ꯅꯣꯝꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯃꯄꯥ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯕꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯃꯄꯨ ꯑꯗꯨꯕꯨ ꯁꯥꯟꯅꯅꯕ ꯍꯥꯏꯅ ꯃꯈꯨꯠ パꯏꯗꯨꯅ ꯁꯥꯟꯅꯔꯨꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯤꯍꯥꯔ ꯑꯃꯗꯤ ꯊꯥꯖ ꯍꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯊꯪ ꯄꯥꯎ ꯄꯤꯅꯔꯝꯃꯤ꯫ ꯊꯥꯖ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯀꯨꯟꯖꯣꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯂꯕ ꯐꯥꯎꯕ ꯊꯥꯖ ꯃꯀꯨꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯅꯤꯍꯥꯔ ꯃꯄꯥ ꯂꯩꯇ꯭ꯔꯕꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯌꯣꯍꯦꯟꯕ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯥꯒꯤ ꯋꯥꯈꯜꯁꯨ ꯈꯔ ꯀꯥꯎꯊꯣꯔꯛꯂꯦ꯫ ꯊꯥꯖ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯥꯅ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯌꯣꯍꯦꯟꯕꯅꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯈꯩ ꯏꯜꯂꯝꯃꯤ꯫ ꯃꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯄꯥꯗꯒꯤ ꯃꯃꯥꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯝꯃꯤ꯫ ꯃꯅꯤꯍꯥꯔ ꯃꯥꯒꯤ ꯊꯕꯛꯅ ꯃꯆꯥꯅꯨꯄꯥꯒ ꯀꯌꯥ ꯂꯣꯏꯅꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯥꯖ ꯑꯃꯗꯤ ꯃꯆꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯌꯣꯍꯦꯟꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯍꯩ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯃꯥ ꯊꯥꯖꯅ ꯃꯆꯥꯕꯨ ꯐꯖꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯩ ꯃꯁꯤꯡꯗ ꯃꯀꯣꯛ ꯊꯣꯡꯕꯗ ꯇꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯥꯖꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗ ꯊꯥꯖꯅ ꯀꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯐꯝꯍꯟꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯀꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯔꯣꯁꯪꯕꯤ ꯀꯧꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯊꯥꯖꯗ ꯍꯥꯏꯔꯝꯃꯤ꯫ "ꯊꯥꯖ, ꯅꯪꯒꯤ ꯅꯆꯥ ꯌꯣꯍꯦꯟꯕꯗꯤ ꯂꯥꯏꯔꯤꯛꯀ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯩ꯫ ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯅꯆꯥ ꯑꯗꯣ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ." ꯊꯥꯖ ꯃꯃꯥꯟꯅꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯔ ꯆꯤꯡꯅꯅ ꯍꯪꯂꯝꯃꯤ꯫ "ꯊꯔꯣꯁꯪꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ." "ꯊꯥꯖ, ꯑꯩꯅ ꯅꯆꯥ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤꯅꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯅꯨꯄꯥ ꯂꯥꯏꯔꯤꯛ ꯍꯩꯕ, ꯄꯩꯁా ꯄꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯆꯥ ꯂꯥꯏꯔꯤꯛ ꯍꯩꯕꯁꯦ ꯐꯥꯈ꯭ꯔꯕꯗꯤ ꯅꯪ ꯃꯥꯡꯖꯒꯅꯤ ꯍꯥꯏꯕꯅꯤꯗ." ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯣꯏꯅꯦ, ꯊꯔꯣꯁꯪꯕꯤꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯐꯔꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯅꯤ ꯌꯥꯔꯝꯂꯤꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ, ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯉꯣꯟꯗꯒ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯏꯟꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯇꯧꯕ ꯉꯝꯈ꯭ꯔꯕꯖꯥꯠꯅꯤꯀꯣ." ꯊꯥꯖ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯟꯕꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯍꯤꯒꯥꯏꯋꯥ ꯀꯌా ꯑꯃ ꯇꯝꯂꯝꯂꯒ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯍꯤꯒꯥꯏꯋꯥ ꯃꯌꯥꯝ ꯑꯗꯨ ꯊꯥꯖꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯊꯥꯖ ꯃꯆꯥꯅꯨꯄꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯃꯗꯤ ꯅꯤꯡꯖꯔꯤꯕ, ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯥꯅ ꯀꯣꯟꯅ ꯊꯪꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯟꯕꯕꯨ ꯃꯌꯨꯝ ꯄꯥꯜꯍꯟꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅꯤ꯫ ꯌꯣꯍꯦꯟꯕꯅ ꯃꯥꯒ ꯃꯍꯩ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯔꯣꯁꯤ ꯀꯧꯕꯤ ꯑꯃ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯔꯣꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯔꯣꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯔꯣꯁꯤ ꯃꯥꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯕꯣꯛ ꯏꯕꯦꯝꯍꯜꯒ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯃꯕꯣꯛꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯐꯝꯗ ꯄꯣꯠꯐꯝ ꯑꯃ ꯇꯧꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯁꯨꯕꯨ ꯃꯍꯩ ꯇꯝꯍꯜꯂꯝꯃꯤ꯫ ꯔꯣꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯇ ꯅꯠꯇꯅ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫
ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯏ꯫ ꯃꯥꯅ ꯃꯍꯩ ꯇꯝꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯕꯣꯛꯀ ꯄꯨꯟꯅ ꯕꯣꯔꯥ ꯌꯣꯟꯃꯤꯟꯅꯗꯨꯅ ꯃꯕꯣꯛꯀꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯝꯃꯤ꯫ ꯔꯣꯁꯤꯕꯨ ꯄꯥꯝꯕ ꯅꯨꯄꯥꯁꯤꯡꯅ ꯕꯣꯔꯥ ꯆꯥꯕꯒꯤ ꯅꯃꯥꯗ ꯔꯣꯁꯤꯕꯨ ꯂꯨꯝꯕ ꯄꯥꯈꯪ ꯀꯌꯥ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯄ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯌꯣꯍꯦꯟꯕ ꯔꯣꯁꯤꯒꯤ ꯋꯥꯈꯜꯗ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯁꯥ ꯑꯗꯨ ꯔꯣꯁꯤꯕꯨ ꯎꯅꯤꯡꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯌꯣꯍꯦꯟꯕꯅ ꯄꯥꯝꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯪꯕꯗꯒꯤ ꯔꯣꯁꯤꯒꯤ ꯃꯌꯨꯝ ꯈꯪꯕꯗꯤ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯣꯍꯤꯠꯀ ꯂꯣꯏꯅꯅ ꯔꯣꯁꯤ ꯍꯣꯏꯒꯤ ꯄꯣꯠꯐꯝꯗ ꯕꯣꯔꯥ ꯆꯥꯔꯝꯃꯤ꯫ ꯔꯣꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯃꯥꯅꯁꯨ ꯌꯣꯍꯦꯟꯕꯕꯨ ꯈꯔꯗꯤ ꯄꯥꯝꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯥꯒ ꯃꯔꯦꯡ ꯃꯄꯥ ꯆꯥꯗꯦ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯕꯅ ꯃꯈꯣꯏꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯕꯣꯔꯥ ꯆꯥꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯂꯣꯟꯅꯁꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯣꯍꯦꯟꯕꯅ ꯔꯣꯁꯤꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯤꯊꯤ ꯑꯃ ꯊꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯔꯣꯁꯤꯗꯨ ꯌꯣꯍꯦꯟꯕ ꯍꯣꯏꯅ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯣꯟ ꯂꯣꯏꯁꯤꯟꯕ ꯁꯥꯗꯨꯅ ꯆꯤꯊꯤ ꯑꯗꯨ ꯂꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯔꯣꯁꯤꯅ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯨꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯌꯣꯍꯦꯟꯕꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯍꯌꯦꯡ ꯂꯝꯄꯥꯛꯇ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯤ ꯌꯣꯍꯦꯟꯕꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯈꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯣꯁꯤ ꯍꯥꯟꯅꯒꯨꯝꯅ ꯃꯍꯩ ꯇꯝꯕ ꯆꯠꯂꯝꯃꯤ꯫ ꯌꯣꯍꯦꯟꯕ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯔꯣꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯤꯅ ꯌꯣꯍꯦꯟꯕ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯌꯣꯍꯦꯟꯕꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯤꯅ ꯌꯣꯍꯦꯟꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯂꯥꯏꯔꯦ, ꯑꯗꯨꯅ ꯅꯪꯒꯤ ꯍꯌꯦꯡ ꯀꯣꯟꯅ ꯃꯤꯃꯥꯡꯗ ꯏꯖꯠ ꯆꯣꯞꯀꯅꯤ ꯍꯥꯏꯅ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯌꯣꯍꯦꯟꯕꯅ ꯍꯥꯏꯔꯛꯏ, ꯔꯣꯁꯤ, ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯣꯍꯦꯟꯕꯅ ꯔꯣꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯃꯟꯕꯗꯒꯤ ꯔꯣꯁꯤ ꯍꯧꯖꯤꯛꯇꯤ ꯌꯣꯍꯦꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯕꯨ ꯅꯣꯡꯃꯇ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯂꯩꯐꯝ ꯈꯪꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯕꯅ ꯔꯣꯁꯤꯒꯤ ꯕꯣꯔꯥ ꯌꯣꯟꯕ ꯄꯣꯠꯐꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯔꯣꯁꯤꯒ ꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯊꯥꯖꯅ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯔ ꯑꯍꯣꯡꯕ ꯎꯔꯛꯂꯝꯃꯤ꯫ ꯊꯥꯖꯅ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯟꯕꯗ ꯍꯪꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯗꯒ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯀꯗꯥꯏꯗꯒ ꯆꯠꯂꯤꯕꯅꯣ? ꯏꯃꯥꯗꯤꯅꯦ ꯃꯇꯝꯅꯒ ꯐꯠꯇꯕꯅꯦ, ꯃꯄꯥꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯏꯃꯥ, ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯏꯁꯥꯁꯦ ꯏꯇꯟ ꯇꯜꯂꯦ, ꯑꯗꯨꯅ ꯔꯣꯍꯤꯠ ꯍꯣꯏꯗ ꯆꯠꯇꯨꯅ ꯂꯩꯕꯅꯦ꯫ ꯅꯆꯥ ꯐꯠꯇꯕ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯐꯔꯦ꯫ ꯅꯪ ꯃꯊꯪꯗꯗꯤꯅꯦ ꯔꯣꯍꯤꯠ ꯍꯣꯏꯗ ꯑꯣꯏꯔꯕꯁꯨ ꯄꯪꯆꯠ ꯆꯠꯀꯅꯨ, ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯌꯥꯔꯤꯕ ꯃꯈꯩ ꯂꯩ꯫ ꯌꯣꯍꯦꯟꯕꯁꯨ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯣꯍꯦꯟꯕ ꯔꯣꯁꯤ ꯍꯣꯏꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯕꯣꯔꯥ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯔꯣꯁꯤꯁꯨ ꯌꯣꯍꯦꯟꯕꯅ ꯂꯥꯛꯇꯕ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯣꯝꯗꯁꯨ ꯌꯣꯍꯦꯟꯕꯗꯨ ꯔꯣꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯌꯣꯍꯦꯟꯕꯒꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯅ ꯏꯃꯨꯡꯗꯒꯤ ꯃꯩ ꯂꯧꯊꯣꯛꯇꯨꯅ ꯑꯣꯛꯂꯝꯃꯤ꯫ ꯌꯣꯍꯦꯟꯕꯁꯨ ꯃꯄꯥ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯛꯇꯨꯅ ꯃꯄꯥꯒ ꯀꯣꯟꯅꯔꯝꯃꯤ꯫ ꯃꯅꯤꯍꯥꯔꯅ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯟꯕꯕꯨ ꯎꯖꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯀꯣꯟꯕꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯅꯤꯍꯥꯔꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯟꯕꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯣꯍꯦꯟꯕꯗꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯪꯂꯝꯃꯤ, ꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ꯫ ꯀꯔꯤ ꯂꯩꯔꯦ? ꯏꯄꯥꯗ ꯁꯦꯡꯅ ꯇꯝꯃꯨ꯫ ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯂꯣꯠꯂꯝꯗꯦ, ꯑꯗꯨꯅ ꯃꯃꯥꯅ ꯃꯥꯕꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯤꯍꯥꯔꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯀꯔꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯅꯃꯥꯒꯤ ꯋꯥꯕꯨ ꯏꯄꯥꯅ ꯐꯅꯅꯕ ꯍꯥꯏꯒꯦ꯫ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ, ꯏꯄꯥꯅ ꯌꯥꯏ, ꯂꯥꯡꯊꯣꯛꯀꯗꯕꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ꯫ ꯏꯄꯥ ꯑꯩꯈꯣꯏꯗꯤ ꯅꯄꯨꯒꯤ ꯀꯔꯕꯥꯔ ꯁꯦꯟꯅꯔꯤꯉꯩꯗ ꯂꯥꯡꯕꯒ ꯑꯃꯠꯇ ꯐꯪꯂꯛꯇꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯄꯥꯅ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯕ ꯊꯕꯛ ꯑꯁꯦ ꯅꯪꯉꯣꯟꯗ ꯇꯧꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯍꯥꯔꯅ ꯃꯆꯥꯅꯨꯄꯥꯅ ꯋꯥꯈꯜ ꯋꯥꯔꯝꯕ ꯑꯗꯨ ꯀꯣꯛꯍꯟꯕꯤꯔꯝꯃꯤ꯫ ꯌꯣꯍꯦꯟꯕꯁꯨ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯌꯦꯡꯗꯤ ꯔꯣꯁꯤꯕꯨ ꯎꯅꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ
ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨꯍꯦꯟꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯔꯣꯁꯤ ꯍꯣꯏꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯁꯤꯅ ꯌꯨꯍꯦꯟꯕꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯍꯦꯟꯕꯗ ꯈꯔ ꯁꯥꯎꯔꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯣꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯨꯍꯦꯟꯕ ꯔꯣꯁꯤ ꯑꯁꯤ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯍꯦꯟꯕꯅ ꯔꯣꯁꯤꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅꯕ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯔꯣꯁꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯌꯨꯍꯦꯟꯕꯅ ꯅꯍꯥꯟꯈꯩ ꯔꯣꯁꯤꯕꯨ ꯎꯅꯕ ꯂꯥꯛꯇꯕꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯔꯣꯁꯤꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯣꯁꯤꯁꯨ ꯌꯨꯍꯦꯟꯕꯗ ꯁꯥꯎꯕ ꯐꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯈꯤ꯫ ꯊꯥꯖꯅ ꯃꯆꯥꯅꯨꯄꯥ ꯌꯨꯍꯦꯟꯕꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯍꯥꯔꯗ ꯃꯥꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣ, ꯑꯉꯥꯡ ꯑꯁꯤ ꯁꯨꯝ ꯊꯥꯗꯣꯛꯑꯗꯤ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯤ꯫ ꯑꯗꯨꯅ ꯇꯥꯃꯣꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨ꯫ ꯑꯁꯨꯝ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯥꯖ, ꯏꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡꯅꯤ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯏꯆꯥꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯨꯝꯅ ꯄꯨꯟꯖꯕ ꯑꯁꯤꯕꯨ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯈꯔ ꯂꯥꯡꯖꯁꯅꯨ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯔ ꯂꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯇꯥꯃꯣ, ꯃꯇꯝꯅꯒ ꯐꯠꯇꯕꯅꯤ꯫ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯈꯩ ꯁꯨꯝ ꯌꯥꯔꯗꯤ ꯏꯆꯥꯁꯦ ꯃꯥꯡꯕ ꯇꯥꯔꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯃꯥꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯊꯥꯖꯅ ꯃꯅꯤꯍꯥꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯤꯍꯥꯔꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯋꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯌꯨꯍꯦꯟꯕꯅ ꯃꯄꯥ ꯂꯩꯔꯤꯉꯩꯗꯗꯤ ꯃꯃꯥꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯍꯦꯟꯕ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯐꯪꯂꯝꯃꯤ꯫ ꯅꯣꯡꯃ ꯌꯨꯍꯦꯟꯕꯒ ꯔꯣꯁꯤꯒ ꯃꯈꯣꯏꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯌꯨꯍꯦꯟꯕꯒꯤ ꯃꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯅ ꯎꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯊꯥꯖ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯨꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯔꯣꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯔꯣꯁꯤꯕꯨ ꯊꯤꯅ ꯆꯩꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯆꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯩꯇꯕ ꯌꯥꯗꯕꯗꯒꯤ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯊꯥꯖꯅ ꯃꯆꯥꯅꯨꯄꯥ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯒ ꯃꯥꯅ ꯔꯣꯁꯤ ꯍꯣꯏꯒꯤ ꯄꯣꯠꯐꯝꯗ ꯆꯠꯂꯝꯃꯤ꯫ ꯊꯥꯖꯅ ꯃꯄꯥꯝ ꯑꯗꯨꯗ ꯌꯧꯕꯒ ꯔꯣꯁꯤꯗꯤ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯆꯠꯈꯤꯕꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯊꯥꯖꯅ ꯔꯣꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯏꯅꯦ, ꯁꯤꯕꯨ ꯔꯣꯁꯤ ꯍꯣꯏꯒꯤ ꯄꯣꯠꯐꯝꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯁꯦ ꯃꯥꯒꯤ ꯃꯕꯣꯛꯅꯤ꯫ ꯀꯔꯤ ꯍꯥꯏꯒꯗꯕ? ꯊꯥꯖ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯊꯥꯖꯗꯤ ꯂꯩꯇꯕ꯭ꯔꯥ? ꯏꯕꯦꯝꯍꯜꯅ ꯃꯁꯨꯗꯤ ꯕꯖꯥꯔꯗ ꯆꯠꯈꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯖꯅ ꯃꯁꯤꯗꯤ ꯃꯕꯣꯛ ꯑꯁꯤꯗ ꯍꯥꯏꯔꯝꯕꯅ ꯐꯔꯅꯤ ꯈꯟꯕꯗꯒꯤ ꯏꯕꯦꯝꯍꯜꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯏꯅꯦ, ꯅꯣꯏꯒꯤꯅꯁꯨ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯗꯣ ꯈꯔ ꯁꯦꯟꯅꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯅꯪꯂꯛꯀꯅꯤ꯫ ꯏꯕꯦꯝꯍꯜ ꯊꯥꯖꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯪꯂꯛꯏ꯫ ꯕꯦꯝꯃ, ꯑꯩꯒꯤ ꯏꯁꯨꯅ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯣꯅꯦ, ꯅꯣꯏꯒꯤ ꯅꯁꯨ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯗ ꯌꯥꯎꯖꯕꯗꯣ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕꯤꯕꯒꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯌꯨꯝꯗꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯏꯕꯦꯝꯍꯜꯅ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯑꯩꯒꯤ ꯏꯁꯨꯗ ꯑꯗꯨꯒꯨꯝꯕ ꯕꯗꯅꯥꯝ ꯇꯧꯕꯤꯒꯅꯨ꯫ ꯃꯕꯣꯛ ꯑꯩꯅ ꯏꯁꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯅ ꯍꯧꯗꯅ ꯏꯁꯨꯅ ꯍꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯕꯨ ꯈꯔ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯣꯡꯌꯥꯒꯤ ꯏꯐꯨꯜꯒꯨꯝꯅ ꯈꯟꯕꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯣꯏꯗꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯅꯤꯔꯒ ꯆꯥꯔꯨꯕ ꯅꯠꯇꯦ꯫ ꯉꯁꯤ ꯐꯥꯎꯕ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯍꯦ ꯍꯅꯨꯕꯤ, ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯈꯣꯏꯒꯨꯝꯕ ꯂꯥꯏꯔ ꯆꯨꯗꯅꯕ ꯃꯤꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕ ꯇꯜꯂꯤ꯫ ꯅꯣꯏꯒꯤ ꯅꯁꯨ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯉꯝꯂꯣꯏ ꯈꯪꯉꯦꯗꯅ꯫ ꯑꯗꯨꯅ ꯅꯁꯨ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯒ ꯈꯪꯅꯕ ꯌꯥꯔꯣꯏ꯫ ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯣꯏꯅꯍꯜꯂꯕ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯏꯕꯦꯝꯍꯜꯗꯨ ꯊꯥꯖꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯣꯁꯤꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯣꯁꯤꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯕꯣꯛꯅ ꯔꯣꯁꯤꯗ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯍꯥꯏꯅ ꯃꯕꯣꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯔꯣꯁꯤꯗ ꯑꯁꯥꯎꯕ ꯂꯩꯇꯅ ꯐꯖꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯁꯤ, ꯑꯕꯣꯛꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ꯫ ꯃꯥꯒꯤ ꯃꯃꯥ ꯑꯗꯣ ꯂꯥꯏꯔꯕ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ꯫ ꯏꯕꯣꯛꯅ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯏꯃꯨꯡꯗ ꯊꯥꯖꯅꯤꯡꯗꯦ꯫ ꯏꯕꯣꯛꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯅꯨꯄꯥ ꯑꯗꯨꯒ ꯈꯪꯅꯕ ꯇꯣꯛꯎ꯫
Ibokti paisa paidrabasu mabuk mapau yamna phaba suba nomba yamna kanba nupa nangbu luna tawbigadaba ama oirabasu yai. Rosi mabokna hairiba wadu tarubada khara wakhal nungaizaramde. Mahak mabokna yadaba thabak amata tawningde. Aduna magi wakhalda Yohenbabu toknarage haina khalame. Yohenbasu hanagi matawgumna Rosibu unaba laklame. Yohenbana Rosigi maithong ubada yamna wakhal wabagi mami ama urame. Madubu Yohenbana hanglame. Adubu Rosina madugi pakhum pidana Yohenbada maga khangnaba toasi haina hairakpaduda Yohenba yamna ngakna kari maramgi ibani tokna doino haina yamna pakhatna Rosida hangjarame. Yohenba aidi lairaba mini aduna noigumba paisa paiba miga panabada noigi iza sokani. Rosina hairakpa wangang aduda Yohenbana kharadi chingnarame. Mangoda kanana kari hairamlabano haina khanjarame. Adubu mana Rosida hanjin hanjin hairabasu Rosina yaramde. Asum tawba asina Yohenbana Rosida maram asengbudo hayo haina hanjin hanjin haimanbadagi Rosina ngasai magi mamana hairamba khudingmak sengna tamlame. Masigi wasi tarubada Yohenbana Rosiga mamaga wari sanahanba pamlame. Madudi Yohenbana mamagi aronba saktamdi khangdabanina mamana asigumba wangang sangangangamgani haina khara thajaramde. Aduna mamana mina phattaba tamsinbadagi lana lauduna Rosibu phattana khalamba oiramgani haina Rosibu mayumda puduna mamaga wari sahaninglamme. Masidagi mana Rosibu mayumda namduna puraktuna mamaga unahalame. Thaja machana Rosibu mayumda puduna lakpa aduda yamna sauninglamme. Thajana Rosida hairame. Oh, nangnine Rosi hairise. Nangdina sa ipa pajakai yamna tawba ngammiba oiba jatnine. Yohenbana mamada Rosi si mana purakpani. Imana karigi migi mayumda chatuna mingonda adu thina ngangibano haina hairame. Aduga Rosi asi yamna phaba nupini. Maga luhongba pami hainusu haijarami adubu mamana mangonda onsinduna chairame. Aduga Rosida mu onsinduna hairai. Nangumba po pang sudaba nama napa leitaba laira chudatnaba nangumbaga aigi ichagi nupi oiba matik nate chatkru chalo aigi ichaga amuk hana unaba yaroi. Rosina thajagi wahai adu tabada yamna wakhal nungaitana kapna mayumadu thadoktuna chatki. Matawaduda Yohenbana mamada yamna sauna hairai. Ima nangna ngasi tawribase karino karisu landaba icham chamjabi nupi asida nangna migi mama mapa panduna nganglibadubu karigino. Aidi ima nangna sumna tawgani haibase thajadabani. Adubu imadi thamoy yamna kanba nupi oiramle. Asi hairamnaga Yohenbasu Rosibu tanarame. Rosi kapna mayumda chatki. Yohenbasu Rosibu khamba ngamdabadagi adumak yengduna thawai nungaitana leihawi. Rosi magi maboki mamangda karigumba nungaitaba matawa mata utlamde. Mathangi numita Yohenba Rosigi potphamda laklame. Adubu Rosidi mafam aduda leiba uramde. Masidagi mathangi numida adudasu amuk laktuna Rosibu yengjarame. Madudasu unaba phanglamde. Asumna tawbana mana Rosiga unadaba numit phana yamsilakle. Yohenbagi wakhal adu yamna nungaizaramde. Maniharsu mayumda halaklame. Yohenba magi mapa lakpada yamna haraujarame. Mana mapada magi wari pumnamak lijarame. Maniharsu machagi wa adu tarubada magi nupida yamna sauna jairame. Aduga Rosibu magi mamong nupi oinanaba mamanaba khara hauraga Rosigi yumda hainaba chatlame. Rosigi mabokna masu nupibu makoida thajaba pamlamde aduna phajana haijarame. Ibungo ina hairiba wa ase aikhoigidi yamna laibok phabani. Adubu aikhoidi lairabani. Aduna ibungo hoi mai chokani. Aigi isu nupi ase ibungo hoida thajaba ngamlaroi saubiganu. Maniharna ahal aduna hairakliba wado tabada khanglame madudi magi nupina wahai hena ngangluba aduna ahal asi saure haiba. Madu khangbadagi Maniharna magi nupi thaja puraktuna lale haina haijahanbadagi ibemhalna masubu makhoigi mama oibada yarame. Thajadi asumna tawba asida yamna sauninglammi adubu mapuroibagi wa mathak thongba yadabadagi karisu tawba ngamlamde. Adubu mana Rosibu magi mama oirabasu mana machanupabu themduna Rosigi manaktagi lapthoknaba silage haina khanjarame. Matawa sumna Rosiga Yohenbaga yamna nushinaduna luhonglamme. Luhonglaba matung Manihardi mafam aduda kuina leiba yadabana magi thabok mafamda hankhirame. Masigi tanja asini thajana matam kuinadagi ngaijarakpa. Yohenba amadi Rosi yamna nushinana laiminarame.
ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯊꯥꯖꯅ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯊꯥꯖ ꯃꯆꯥꯅꯨꯄꯥꯒꯤ ꯃꯥꯡꯗ ꯔꯣꯁꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯣꯁꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯌꯣꯍꯦꯟꯕꯗꯤ ꯔꯣꯁꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯃꯁꯨ ꯐꯪꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯌꯣꯍꯦꯟꯕꯒꯤ ꯃꯃꯥ ꯊꯥꯖꯅ ꯃꯄꯥꯟꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯃꯥꯅ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯖꯒꯤ ꯃꯃꯥ ꯍꯥꯏꯕꯗꯤ ꯌꯣꯍꯦꯟꯕꯒꯤ ꯃꯕꯣꯛꯅ ꯌꯣꯍꯦꯟꯕꯗ ꯃꯥꯒꯤ ꯃꯃꯥ ꯊꯥꯖ ꯑꯗꯨ ꯒꯥꯔꯤꯅ ꯊꯦꯡꯕꯗꯒꯤ ꯁꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯥꯖꯅ ꯊꯥꯛꯄ ꯂꯥꯡ ꯉꯥꯛꯇꯅꯤ꯫ ꯊꯥꯖꯅ ꯈꯟꯖꯈꯤ ꯃꯗꯨꯗꯤ ꯃꯥ ꯅꯥꯔꯦ ꯍꯥꯏꯔꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯅꯤ꯫ ꯌꯣꯍꯦꯟꯕꯅꯁꯨ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯣꯁꯤꯅ ꯌꯣꯍꯦꯟꯕꯕꯨ ꯁꯥꯎꯗꯨꯅ ꯁꯣꯏꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯌꯣꯍꯦꯟꯕ ꯃꯃꯥ ꯁꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯤꯟꯊꯗꯅ ꯔꯣꯁꯤꯗ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯔꯣꯁꯤꯁꯨ ꯃꯅꯦꯝꯄꯣꯛ ꯁꯣꯛꯂꯦ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯏ꯫ ꯑꯁꯣꯝꯗꯅ ꯌꯣꯍꯦꯟꯕꯒꯤ ꯃꯃꯥꯅ ꯃꯥꯏꯕꯤ ꯑꯃꯒ ꯁꯤꯟꯅꯔꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎ ꯉꯥꯛꯇ ꯇꯝꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯣꯍꯦꯟꯕꯗ ꯃꯥꯒꯤ ꯃꯃꯥ ꯑꯁꯤ ꯃꯈꯣꯏꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯌꯣꯍꯦꯟꯕ ꯃꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯌꯣꯍꯦꯟꯕꯅ ꯃꯃꯥꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯐꯕ ꯃꯥꯏꯕ ꯑꯃ ꯇꯧꯗꯨꯅ ꯌꯦꯡꯍꯟꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯨꯡꯉꯣ, ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯔꯣꯏ꯫ ꯏꯃꯧꯁꯨ ꯊꯥ ꯐꯥꯒꯗꯕ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯃꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯏꯃꯥ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯕꯁꯨ ꯁꯤꯖꯔꯒꯦ." ꯌꯣꯍꯦꯟꯕꯅ ꯃꯄꯥꯗ ꯄꯥꯎ ꯄꯤꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯄꯥꯗ ꯄꯥꯎ ꯑꯃꯠꯇ ꯄꯤꯒꯅꯨ, ꯅꯄꯥ ꯑꯗꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯒꯅꯤ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯌꯣꯍꯦꯟꯕꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯣꯍꯦꯟꯕꯅ ꯔꯣꯁꯤꯒꯤ ꯋꯥꯈꯜꯁꯨ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯌꯣꯍꯦꯟꯕꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯔꯣꯁꯤꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯔꯣꯁꯤ ꯃꯕꯨꯛꯅꯤꯡ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯔꯣꯁꯤꯅ ꯅꯣꯡꯃ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, "ꯇꯥꯃꯣ, ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯏꯊꯟꯇ ꯂꯩꯍꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." ꯃꯁꯤꯗ ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯥꯅ ꯔꯣꯁꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯐꯠꯇꯅ ꯂꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯌꯣꯍꯦꯟꯕꯅ ꯔꯣꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯑꯩ ꯀꯣꯏꯕ ꯆꯠꯄ ꯅꯠꯇꯦ꯫ ꯑꯩꯁꯨ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯣ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏ, ꯏꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯅꯪꯒꯤ ꯈꯟꯗꯨꯅ ꯏꯃꯥꯅ ꯅꯪ ꯋꯥꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯅꯃꯥ ꯑꯄꯣꯛꯄ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯣꯏ." ꯔꯣꯁꯤ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯏꯃꯥꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯃꯣꯅ ꯅꯍꯥꯟꯈꯣꯏ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯗ ꯇꯥꯃꯣꯅ ꯌꯥꯝ ꯂꯥꯟ ꯂꯧꯔꯗꯤ ꯑꯩ ꯇꯥꯃꯣꯗ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ." ꯌꯣꯍꯦꯟꯕꯅ ꯔꯣꯁꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯌꯣꯍꯦꯟꯕ ꯔꯣꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯌꯣꯍꯦꯟꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯔꯣꯁꯤ ꯊꯥꯒ ꯌꯥꯝꯁꯤꯜꯂꯛꯄꯅꯦ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯔꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯔꯣꯁꯤꯅ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛ ꯊꯥꯖꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯁꯤ ꯃꯁꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝꯅ ꯋꯥꯅ ꯊꯣꯡꯗꯨꯅ ꯆꯥꯖꯔꯝꯃꯤ꯫ ꯔꯣꯁꯤ ꯍꯧꯖꯤꯛꯇꯤ ꯊꯥ ꯁꯨꯖꯤꯜꯂꯛꯂꯕꯅꯤna ꯃꯥꯅ ꯃꯊꯟꯇ ꯂꯩꯕ ꯑꯁꯤ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯃꯕꯣꯛꯇ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯖꯔꯝꯃꯤ꯫ ꯃꯕꯣꯛ ꯏꯕꯦꯝꯃꯍꯜꯅ ꯃꯁꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯕ ꯐꯥꯎꯕꯗ ꯌꯣꯍꯦꯟꯕ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯣꯁꯤꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯔꯣꯁꯤ ꯍꯧꯖꯤꯛꯇꯤ ꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯀ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯣꯍꯦꯟꯕꯗꯤ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯃꯠꯇ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯔꯣꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯀꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯣꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯃꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯨꯕꯨ ꯆꯠꯇꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯤꯅ ꯃꯕꯣꯛꯇ
ꯃꯥꯒꯤ ꯃꯀꯨꯕꯣꯛꯇꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯅ ꯃꯀꯨꯕꯣꯛ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯕꯗꯒꯤ ꯃꯕꯣꯛꯅꯁꯨ ꯃꯥꯕꯨ ꯆꯠꯄ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯁꯤꯅ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯩꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯍꯥꯔꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯅꯤꯍꯥꯔꯅ ꯃꯥꯒꯤ ꯃꯁꯨꯅꯨꯄꯥ ꯑꯗꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯪꯂꯝꯃꯤ꯫ ꯔꯣꯁꯤꯅ ꯃꯥꯒꯤ ꯃꯀꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯀꯞꯅ ꯀꯞꯅ ꯇꯝꯖꯔꯝꯃꯤ꯫ ꯔꯣꯁꯤ ꯃꯃꯧ ꯅꯨꯄꯤꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯊꯥꯖ, ꯅꯪꯕꯨ ꯅꯥꯕ ꯐꯠꯇ꯭ꯔꯤꯕ? ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯁꯤꯟꯅꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ?" ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯈꯔ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, "ꯇꯥꯃꯣ, ꯑꯩꯒꯤꯁꯤ ꯅꯥꯁꯤꯟꯅꯕ ꯃꯥꯟꯕ꯭ꯔꯣ? ꯑꯩꯅ ꯅꯥꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯇꯥꯃꯣꯗꯤ ꯃꯄꯥꯟꯗ ꯂꯩꯔꯨꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯈꯪꯉꯅꯤ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯔꯤꯕꯁꯤ ꯐꯥꯎꯕ ꯂꯥꯛꯄꯤꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯑꯁꯤꯁꯨ ꯃꯁꯤꯅꯤ, ꯅꯪꯅ ꯅꯥꯁꯤꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯥꯕꯗꯤ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯏꯃꯧ ꯑꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯕꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯗꯦꯅꯦ? ꯏꯃꯧ ꯑꯗꯨꯅ ꯊꯥꯒ ꯁꯨꯖꯤꯜꯂꯛꯄꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯦꯜꯂꯝꯒꯅꯤ ꯅꯪ ꯈꯪꯗꯦ꯫ ꯊꯥꯖ, ꯑꯩꯅ ꯅꯪꯒꯤ ꯅꯕꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯃꯤꯅ ꯇꯝꯂꯛꯄ ꯍꯤꯒꯥꯏ ꯋꯥ ꯃꯌꯥꯝ ꯑꯃ ꯅꯪ ꯊꯥꯖꯒꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯅꯕ ꯇꯧ꯫ ꯅꯆꯥꯅꯨꯄꯥꯗꯁꯨ ꯍꯥꯏꯌꯨ." ꯃꯇꯝ ꯑꯁꯤꯗ ꯌꯣꯍꯦꯟꯕ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯊꯥꯖꯅ ꯃꯆꯥꯅꯨꯄꯥ ꯂꯥꯛꯂꯒ ꯃꯄꯥꯅ ꯃꯥꯕꯨ ꯅꯥꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯇꯝꯂꯝꯃꯤ꯫ ꯌꯣꯍꯦꯟꯕ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯇꯨꯅ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯍꯥꯔꯅ ꯃꯆꯥꯅ ꯆꯩꯔꯕꯁꯨ ꯁꯥꯎꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯇꯞꯅ ꯃꯆꯥꯅꯨꯄꯥꯅ ꯔꯣꯁꯤꯗ ꯂꯥꯟꯖꯈꯤꯕ ꯃꯔꯥꯜ ꯑꯗꯨꯕꯨ ꯈꯪꯖꯅꯕ ꯐꯖꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯌꯣꯍꯦꯟꯕ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯃꯤꯅꯝꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯅꯤꯍꯥꯔꯅ ꯃꯃꯥꯅ ꯅꯦꯛꯄ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯑꯆꯨꯝꯕꯗꯨ ꯎꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯅꯤꯍꯥꯔꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯅꯅꯕ ꯍꯥꯏꯕꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯊꯣꯔꯛꯂꯝꯃꯤ꯫ ꯌꯣꯍꯦꯟꯕ ꯃꯥꯅ ꯃꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕ, ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯌꯦꯡꯁꯤꯟꯗꯕ ꯃꯈꯩ ꯃꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄ, ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯤꯅꯝꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨꯒꯤ ꯌꯣꯍꯦꯟꯕꯅ ꯔꯣꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯣꯁꯤꯅ ꯃꯄꯨꯔꯣꯏꯕꯗ ꯃꯥꯗꯤ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯌꯣꯍꯦꯟꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯝꯖꯔꯝꯃꯤ꯫ ꯃꯅꯤꯍꯥꯔꯅ ꯊꯥꯖꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯝꯗ ꯆꯠꯈꯤꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯣꯍꯦꯟꯕꯁꯨ ꯃꯃꯥꯕꯨ ꯈꯝꯂꯝꯗ꯭ꯔꯦ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗ ꯀꯞꯇꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯔꯕꯁꯨ ꯃꯅꯤꯍꯥꯔꯅ ꯌꯥꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯣꯁꯤꯅ ꯃꯀꯨꯕꯣꯛꯇ ꯍꯥꯏꯖꯗꯨꯅ ꯃꯅꯦꯝꯕꯨ ꯇꯥꯟꯊꯣꯛꯄꯤꯗꯅꯕ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯅꯤꯍꯥꯔꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯅ ꯃꯃꯧꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯂꯧꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯖ ꯍꯥꯟꯅꯒꯤ ꯄꯨꯛꯆꯦꯜ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯃꯧꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯥꯖ ꯑꯃꯗꯤ ꯃꯅꯤꯍꯥꯔꯅ ꯃꯁꯨ ꯑꯗꯨꯕꯨ ꯎꯖꯔꯒ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯀꯨꯟꯖꯣ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯋꯥꯕ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤ꯫